अहानबदा मरोइबा पाउ पिजरी यू थकपजना बोट थादरगा कारकपा लेंगाक ओइबना यू लीगलाइज तौबा ओइगनि हाइना फोंदुकिबा वाफोंगी पाउखु पिरदुना चीफ मिनिस्टरना वाफों नख्रे कैबिनेट ने लौकिबा यू लीगलाइज तौबगी फिरेप हंदोकदबनी हाइना इमासिना वाकनि फमदना खोंदुम तसिबा हौख्रे मयाई लंबीदा चेनबा ऑटो अमदि मैजिक एसोसिएशन सिंगी थौमिसिंगना सिंथा लेप्तुना इमुंग लिसिंग अमगी चाखाउ पिगिनु हाइदुना खोंजल जसिंख्रे कक्चिंग डिस्ट्रिक्ट के सोरादा सासिनबा डॉक्टर ना हांगलंबा क्लिनिक थिंजिंख्रे चेनबा मतै मनाउ फारे अमदी हौखिबा पुंग कुनमरीदा नौना कोविड-19 पॉजिटिव ओइबा मियोइ लिसिंग मंगा चौंगा मरिपुहुदोइ थेंगनख्रे मियोइ कुना लेखिद्रे रमजरी दयापति सेंजमना हौजिक निमिदांग वाइरमगी पोनी टीवी न्यूज अपडेट पिजरी यू थकपसिंगना बोट थादरगा कारकपा लेंगाक ओइबना यू लीगलाइज तौबो ओइरमगनि हाइना टीवी डिस्कशन दा ओजा अमना फोंदोकिबा वाफम इंडिया की इलेक्शन याउदबा लालहलुप कुंबा समनरमगनि हाइना चीफ मिनिस्टर ना चेक्सिन वाथमख्रे वाफम असी डिपार्टमेंट ऑफ इंफॉर्मेशन एंड टेक्नोलॉजी अमदे डिपार्टमेंट ऑफ टूरिज्म ना सिंधुना पैलेस गेट लेबा सिटी कन्वेंशन सेंटर दा फर्स्ट बेस्ट ट्रेनिंग्स ऑफ द स्टेट इंस्टीट्यूट ऑफ होटल मैनेजमेंट केटरिंग टेक्नोलॉजी एंड एप्लाइड न्यूट्रिशन सेम ngase मणिपुर की चीफ मिनिस्टर ना लॉन्च तौबगा मरी लेना फोंदोकिबने ngase gi thauram aduda education minister tes basanta kumar health minister sapam ranjan tourism corporation of manipur limited ki chairman oiba langthabal ac ki mla karam shyam Chief Secretary Rajesh Kumar, Tourism Commissioner P.K. Jha amadi Department of IT ki Special Secretary John Tiang Tingkumana Thauram ki Dice members sing oina saru yakhe Thauram adu ki saruk amo oina Chief Minister N Brena Industry Link Training Program ki trainee lising aniga virtual interaction su pangthoki amadi sim ki students sing the study material sing su yantokhe Thauram aduga mari lainana Chief Minister N Brena hai BJP government na youth amadi women lag ama hena senthang kaya pithaduna thabak pikre adubu lengak asi thabak piba ngamdaba amagum pangangang patokse Congress ki matamdani English ngani taraga taruk laukiba MPS fawwa lana khalambadagi ngasi fawwa naha kaya mangalibase hawjikta thabak launaba kana honare Chawkhatlaba Kolkata Delhi ga thak mananaba hotnabada ahing tumdana Manipur gi lengak pasingna honare Numidang pung mapantara fawba secretariat hangduna thabak suba karamba sarkari matamda tawrami TV discussion da wangang bada panelist singna chaksin biyo Supreme Court ki judgment lekrabari ngarang dasu ozani haiba panelist amana yu thakba voter singna pot piraga karakba miyoi singna sarkar paibage yu legalize tawba oramgani haina sarkar asigi moral amade defamatory oiba wahai kya sizinaba chaksaningai oi Mahak oza oirabasu India ki election yaudaba naharolga samnaba miyoi oiramgani haina phungdokhe mahak na makha taraduna hai yu thinglabasu thingba ngamdrabade regulate tawduna niyam asi kharata oirabasu kannanabagi wakhalonda honakibani chahi ama hena changna khanaraga lefkiba cabinet decision bo wakhal khanthadana lefkiba warepum ubigano lamdam asigi fangliba ki hom sing komlana chingba kaya leiribasi beer semduna mapanda thalolakpada pothok puthokliba singda pigadaba kanabudusu uba changi haina phongdokhe Waza oibigidoriba or staff tauri mayam se akhoi ji mapandai neknadre akhoi gi indigenous nga dangai angai de akhoi masi tambam khangdana chatpham khangdana pungau ngauramine yam ngai ba ngarang Thailand gi lakpa kanda ngasi de akhoi home product indigenous product organic product to akhoi packet shema ga akhoi give piba nga mai that is a pride that is a achievement ngarang gi makidu mayam yagadrene mi bu yam karim na ngangbudu yu hangtu isi yu thakwa voters sing na piraga amoiduna thumbs up toraga hangtokpani prajata ya yu thakwa voter nga dan kahan bani na ina taw ma gi profession da fail or bakangbudi kauraga ngangan da phani aduna rai losin jarpada I wish all the best Manipur science la apani Manipur se futures lies on you Coalition Against Drugs and Alcohol Kadana Sinduna Kaisampat Lemazam Lekai Community Hall da Manipur Lengana Handakta you legalize Tokiba Adubu Yaning the Fongdukuna Wakanifam Hong Craig
Wakan mifam aduda lengang na yu yonba amadi sungbagi ayaba pikiba adu kudakta handokadabani haiduna kadagi member sing amadi ima kaya na wakan mifam aduda saryake. Kadagi Secretary General Gitchandra Mangangna lengang na yu legalize tawriba ase revenue kaktagi nate hakchang gisu yenglaga legalize tawbani hai adubo yu thinglengai fawbada hakchang ye problem asuk yamna lady kansida yu bu phone na miyam na thakpa yarakpada kaya yamna hakchang fagalakwa tawribano yu pithaklaga kunai asibu manghanaba hotnarabra chingnadaba ngamde haina phongdokhe mahakna makha tana hairaduna drug thingnabagi war on drugs haiduna lengang na changsili adubu yu legalize torakba ase drug chabadi yaro yu thakpari yani haibaga chop manai masina hakchangda masana sohlakadaba mangalakadaba ase lengang na naina bijiba karikino yu pithaklaga hakchang fahangani haiba aside lenga ke khwaidagi asoiba aranba amani aduna kadana kaidonungda yaba ngamloi loinana lengang na loriba khongthang ase athubada handokadabani natrabade kadana imaluf kayaga khusamnaduna lepletena khongjang kaya changsilakani haina phungdokhe मैंने रेवेन्यू ककी नते हजिक यू लीगलाइज तौदो से अखोगी हेल्थ की पर्सपेक्टिव द येंगनी एन हाई अदो यू थिंगिंग दबावदा हेल्थ की प्रॉब्लम से असुक याम लेरकांदा यू फजन थादोगा ओपन होना मियाम से थकबा याबगी अयाब लेरकांदा कयाम याम हेल्थ फगलगदोइनो से अखोई गवर्नमेंट ना येंगबिद्रि से कई बरम किनो अदगे मु गवर्नमेंट हाइरि अफबा अदुगा हक्चांग सोक्तबा युंगांग पिथकनी हाई हक्चांग सोक्तबा अफबा यू है कदाइबु कोगे यू न फगे फर कयाम फदोइनो अदुना सिगुम्बा मियाम द नमथा कौबा हाइबदी मियाम द अखोई यू पिथागा अखोई खुनाय सि मांगन ब होनरिब्रा हाइबसे अखोई कदान चिंगनदब ngamde Wabagai Infal Fauba Mayai Lambida Chenba Auto Amadi Magic Association Singi Thomi Singna Nongmagi Sinta Lepna Aikogi Imung Lising Amagi Chakau Pigano Aikoi Bisu Hingan Biu Haiduna Wakat Kongjang Dasan Craig Ngasi Infal West District ke Manung Chanba Samurau de Leiba Kangsibung Lampakta Wabagai Infal Fauba Mi Putok Pusin Tauduna Miangi Seba Tauriba Auto Amadi Magic Tongan Tongan Society Amadi Association Taragumdagi Apunba All Mayai Lambi Transporters Association Amaltana Sinduna Changsin Kimba Wakat Kongjang Aduda Amaltagi Secretary Huidrong Mangina Hai Manipur Lenga ke Transport Department na Mayai Lambigi Infal dagi Wabagai Chenba Busing ase Hana Waheng Bam Laikai gi Lairenbi Mapada Parking Piraga Atai Auto Amadi Magic Sing Bus ki Mamang Pirami Adubu Handak Ikang Kanghaudana Hariba Bus ke Parking ase Waheng Bam Laikai gi Thong Manakta Oina Onthorakpa Asina Lambi ase Cheliba Auto Amadi Magic Sing da Mi Tong Naba Leitabadagi Achauba Awaba Ama Oire Haike Lambi asida mi puthok pusin tauduna hingnanaba hotnajariba auto amadi magic ase puna lising amaromni masina imung lising amagi miyoi kaya hingnanabagi lambi oribani maram aduna Manipur lenga ke chief minister amadi transport minister na kupna yengsinbiyo auto amadi magic thawbasingna thengnariba awaba ase yenglaga lengakta wabagai chenba bus ase hanagi mafamda adum parking oihanbiyo haina taliba demand ase aduba matamna thabak to onthokbiyo Karigumba taliba demand ase thabak oina onthoraktaba tarabadi ngasigi khongjang asidagi hena kanba khongjang kaya changchinaba sem sare haike matam chadana asuma thabo makhang propose akhoi kai tawi khambai sada anxiety tension depression ama la pi phim de lakta male ho akhoi ju kai troba ma hingadi khanba khap laeba mayam sta aduna ojo handalo kai phajiri ba khigi sa oji pham da lenga hajin ngina bas mokhoi ju hingnaba adam sinbiyu adu akhoi ju hingnaba sinbiyu aduna mokhoi hana leibi jaga je tharaga matam da mojo pesade adum phangi akhoi ju phangi adu huji de moi matak lei de akhoi ju pesade amata phangba leitre ba ise aduna akhoi ju kai tawda khangdam na awa ma orewa namasi awa oibnina ai mamam ju habe panjarga ba akhoi gi akhoi di sini punsi hingjariba simpamina aduna akhoi gi masida base labu income jona laktramna akhoi hujiksi imu managi angal gi tuition gi afi gi lai tambe gi gari gi adigi gai lo lo jori second hello jori mi gai thoi hingjabu jori Commission for Protection of Child Rights ke Mihud Chief Medical Officer Kakching Ts Rajan Amade Assistant SP A Romendro Singh Luchungba Kakching District Police ke apunba kanguna Kakching District ke manung chanba sorak kaithelda clinic hanglamba sasinaba doctor amadi nurse matai mana fare faraba sasinaba doctor adugi mamingna N Nandakumar Singh aduga mahagi loinabi nurse adugi mamingna Bijayanti Devi Kawe makoi anina Jahuda Modern Clinic amadi Jahuda Ladies Women Clinic asi chalairambani haide makoi anina prescribe tawrakpa che chang sing adu yangsilubada N Nandakumar asi mahak masa medicine degree pairaba amadi Bijayanti na
obstetrician amadi gynecologist ne haina saktak chei haiba khangba ngamkhe loina na N Nandakumar West Bengal Medical Council ge English ngamaga chamapan Marifutara tarit ki tongan be registration number ani amade mahaki loina bina Assam Council na piba certificate ama pairame adubu makoi ani na pairam liba registration adugi chap chaba che chang sing puthok na ba haibada puthok pangam khibane clinic aduda thigat pagi thabak chathabada khudong thiningai oiba khulai sing sizinaraga khudong thiningai oiba maongda angang oihandana ba thabak chatharambani amade clinic adugi manungdagi makoina karimta khangdana iramba chagadaba hidak singi prescription singsu fangle haidi N Nandakumar da wahang pahong taubada maha Kolkata gi Indian Board of Alternative Medicine Institute ge degree loirakpani haina phongdoraki adubo maha ki loina bi bisayanji di maha ki degree gi matang da chap chap wafong phongdorapang amkhide makoi ani ge mathakta ain gi oiba thabak laukhana ba Kakching police station da kusinna kare haidi masa karunata bida claim ma hangana lairamne hariba Mr. Nandakumar haba si Indian Board of Alternative Medicine Kolkata da leba sidagi magi certificate si lupa lesing nipan piriga laibine na hai aduwa mahaki nupisna Assam Medical Council dagi BSc nursing pass torpani hai adubu hariba nupisi kanoda doctor hanasu thai aduga loina gynecologist oina ma practice torbagi maming irami aduga makoina Lerami basi mafam sida MTP na singbusu tawdana anawa makan yangami pharmacy ama sumoina ran tarami pharmacy su license jawda bida allopathic ki ama sung ayuski hidak mayam thamaga moina yolami Mr. Nandakumar habu nupasigi magi registration number ji ani thona irami prescription amadana A3394 na irami atopa amadana A3994 irami registration number ani da lerami aduga mahoi clinic sisu maming si amadana Yahuda Modern Clinic aina thai aduga to pamnare Yahuda Ladies Modern Clinic aina thai mahoi ani si mahoi masana su tawjeri ba thabasi aran bani habisi masana si yajare asingul thaba si akoina praja singda amhona tawdana ba anaba habisi lan yengadi akoi thawai sigadori ne aduna ACPC amani BJP Sagolban Mandana Sindra Yumthong Kuding Anobo Mangal go to Laikai Sagolban ACK MLA RK Imugi meeting Makada Pangthokre Thauram adungase ahumlak subo oina waheng Laikai Yumjaw Lairambi Community Hall da lenga ke leiriba kudong chaba sing Yumthong da yohannabagi pandam da pangthokpani haina Sagolban ACK MLA RK Imona Phongdokre Mahangna hai bot maya da laibak nungsiba miyam nungsiba sabagi mahut chahi manga leptana miyam bi thabak tawbiyo matam aduda miyamna afaba matik chaba mirep khangba ngamgani center gi amadi Manipur sarkar gi scheme kaya miyam da fanghanaba go to village go to hills pangthokre adubu kendra asigi oina department da chatpa ngamdaba miyoi suni da makhalaga thongal khuding da scheme sing asi fanghanaba hodabani haina phongdokhe Paumi Singna Hangba Wahangi Pakom Piraduna MLA Hai, you legalize Taunaba Sarkari cabinet decision Taraina Loki Benate, Tari Taratona Kanaraga, Left Kiba Waritni, Masi Chatnaba Yaroi Haiduna, Miam Hecta Ayet Papibagim Hota, you legalize Tauraba Atopa State Sing the Kadi Fibam Lay Hibing say. Blake the Yolakli by using as in a Muyaya Amahat Kre Adubo, rule Amagi Makada system Amada Chana Halaga, Fogalaka Dra Hibadu Yang Minasi Hinafondo K. Praja mayamgi seva tawba haibasi akhoi chahi manga chuppa seva tawminagadawba sumnagi vote mayada tholaga praja nungsiba sabasi masi makhoi mayam tokpada katai sidagine afaba mihut afaba candidate haiba tholakpase aduna government scheme singse praja singna ada chala tawbase ngamdabasu yawi khangdabasu yawi honorable prime minister Shri Narendra Modi gi bharat ta leiriba schemes akhoina pangthokpa yaba aduga state government ki scheme CMHT CMHA leiriba dugumba scheme yamse praja gi thonganda yohonba aduna mamangi term da honorable CM na go to village na hogdokpado madudagi khoina kitang hena changchallaga lekai da hena thungba ngamna ba na go to lekai haibasi ngasigi khoi pandam si governance at the doorstep of the people haibani prajagi thonganda government se yohalaga magi schemes leiba mayam si prajada yohonna ba haidana madugi pandam dani khoi changjai se aduna ujibokta phase ani pangdokibida mi lising nipan benefit phangra sigi third phase si mamang da khoi kesamthong khun da khoi pangthokre lekai da khoi masi phase ahum lakse mafam train thoisi khoi thokpa ngamnanaba praja mayamgi awatpa kai lege se mengkhanana bokhana District Administration Thawal na Sinduna Ayushman Bharat Pradhan Mantri Jan Arogya Yojana ABPMJY gi chahi mari surakpage Ayushman Bharat Diwas English ngani kunithoi gi thawram ngase Khongjom Standard English School la pangthokre
Thauram aduda Deputy Commissioner Thaubal Ahanthem Subhas Singh IAS, Khongjom Standard English School ge Principal L. Syamananda, District Hospital Thaubal Medical Superintendent Dr. Seth Memcha amasong Chief Medical Officer Thaubal Dr. Y. Nokul na jingbana, maru aiba miyosing oina saru yakhe. Thauram gi manung chana district ki thakta painting amasong slogan writing competition pangtokduna, makong matang taraba mahayroi singda sumana matung yentokhe. Thauram ga mari lainana DC Thaubal Ahanthem Subhas na haikibada yamna laina kanba ngamba anaba aduso paisa leitabadagi layengba ngamdabadagi leikhidaba mayam ama yaubadagi India lengang na paisa tingdana layengba yanabagi dambag PMJAY scheme asi haudokibani. Masiga loinana Manipur dasu PMJAY nadi konsindaba mayam asi dasu kanaba asi pidaba yade haiduna CMHT scheme asi haudoki hairaduna CMHT asina haudorakpada lupa lak ani fawba layengba yarambani adubo sahi asi dagidi CMHT card asina shu lupa lak mga fawba lemna layengba yade haike. Hiram asigi matang da DC verification lakpada su pending leitana ba yamna kana honai adubo hauzik card asi sanabagi lakpasi ayambana hospital da leirakanda hayeng operation tawdoi ni haina CMHT card piona lakpan ayambani. Card asi paiba yabagi chana kanglon mayam amalay madu pumnamak ado miyam na sukhang biduna amadi local leaders sing club sing na hona biduna card asi pai na buhona biho hairaduna narak laba matong hospital da leirakanda lakpa adudi card saringaida operation tawbana hankibasu yaudaba nate mangjongna na card sing sahong na bahona se masida district administration na su yariba makai pending lehenda na bahona gani haike. Irai laina kanba ngamba laina mayam amasung paisa leitabadagi koigi layengba ngamdabadagi thawai thakiba mayam ama leibadagi India government na masidi koine scheme ama hogdoga cashless paisa tingdana layengba yanabagi adugumba scheme ama hogdokpa tangai fade haina lakpadagi koina hujiki PMJY scheme je hogdokibani sigloina loina Manipur dasu PMJY dadi chanoi daba kaino dabka Pradhan Mantri Jan Arogya Yojana sina ikoina 2011 da tawgiba census amagi matungina socio economic caste census ki matungina tawbani CMHT card si apply tawbiraga card se pumam paina ba policy maduda district administration so koi pending yari makai lehendana ba konna gani hai basini aina mayam na ngasi thamjari se School uniform selaga engine panba gari tharokpa Mahiroi Singh Fananaba Education SK Commissioner H. Gyan Prakash na thadorokpa Cherol amana khangalakle. Cherol aduna makha taraduna school gi campus wangmada Mahiroi kaya ama school uniform sing ningthina setana chatok chasin tawba thengnare. Masine chei taraga nipan gi makha da leiba Mahiroi Singh aduda pamdaba thodok kaya marum thokalaknabagi machak ohenbaga loinana school tamniba Mahiroi Singh ayambana driving license paibagi ayaba leitri haide. School gi matam loitringaida campus ki wangmada thorakliba Mahiroi Singh asibo laksin bang ngamnabagi damak school authority gi maikidege parade khudingi attendance lawgadabani loinena chada humfutara manga yauna school ka daba sing makhal amatagi examination singda saru yahanba yaroi amade school gi maikidege ID card ningthina issue tawgadabani oza amadi non teaching staff sing su school gi matam loitri fawba campus manungda leigadabani amade Mahiroi Singh na school na piriba chana kalon sing inba ngamdrabade makhoi gi mama mapa singda paw fawgadabani haide. Masida natana police department gi maikidigi uniform setu na gari thorakpa ubasing ningthina check tawnabasu Cherol asina palli. District Health Society Thaubal gi meeting makhada National Program for Control of Blindness and Visual Impairment Thaubal na sinduna kuntragatarit suba National Eye Donation Front Night English ngani kunithoi gi thoram ngase Hairok Higher Secondary School la pangthokre. Giving the gift of light haiba theme da pangthokhiba thoram alada District Health Society Thaubal gi chairman su oiba DC Thaubal Ahanthem Subhas District Mission Director su oiba CMO Thaubal Dr. Y. Nokul District Family Welfare Officer Dr. KESHORCHANDRA Memcha amasong Hairok Higher Secondary School gi Principal Tit Nimai na maru oiba miyosing oina saru yakhe. Thauram ga mari lainana DC Ahanthem Subhas na haikibada mid uzadraba mayam ama aikoina mid kathoklaga mid uhanduna mayam marak ase tinba ngamhanbada mating pangna dawribani. Mahiroi Singh na yumda halaba matong paujel ase atopadasu sandoktuna kaganse haujikti pikliba angang sing asida mit sokpagi chang ase yamne hengatle angang singda mit ka hena solakpasi school singda care lowi ba yamna mathau tai arapa uraktaba kaya marum ase oza sing amadi Mahiroi masin share tawnaduna nganna yengthok hongna bo honagadabani
classroom singi light asisu phajana matik chadabadagi ozana iribasing ado yengnaba hotnabada mahairoi singda awaba oibasu mayam ama yauri masisu school authority na yengsin haningi haidaduna angang singna mobile yengbada yamna naksana yenglibasing asisu akhang ahi singna hariba mayam adu taraga lausinduna mitpu hena sokchindana balu nana thamna bahonasi haiki classroom के लाइट से माइकिंग फजरा तो उधर लगी अंगांग से मज़े ओज़ाना ब्लैक बोर्ड का कई दर यूनिवर्सिटी ये ना बना था आई जे स्ट्रेस या स्ट्रेन तो हन्बा मसीजु या ना फक्त बत्रे ना मनी अदुसु मसीजु स्कूल एडमिनिस्ट्रेशन ना फजना ये सन बियो ना हाइजा गए अदु अंगांग सिंगा विजिट या ना तो ये ना केनो तो रही भाई कोई भी मोबाइल गुम्बदे या ना नक्शल लगा ये मुफ्त पड़ी केनो से कोई क्या खा नहीं ना पीरी बे भाई सिंसी कार मसी तौदनबा मिसी लू नाना थमनबा फजना थमनबा के नंतर पीरी बे एडवाइस से फजना लौरगा लेरगा हेन सुक्शन गिदनबा एकोई होगा मिनसी है अपुनबा सरोखाइबम साgai dressna sagai asigi awaba taraga imungda imung manung singi mateng pangbagi saruk ama oina ngase haingang kendragi manung chanba konta ahalok mayai lekai dege sorokaibam sana jawba aruba leina amana nabdagi mahaki punsi kanna bahona bada masagi yumfam phawi yonki adubo sana jawbagi punsi kanba ngamkide sana jawbagi loina bi soniana sarep kangdong phajriba machanupi aniga wana punsi hingliba asida khajikta oirabasu mateng oina ba haiduna apunba sorokaibam sagai trust ke members singna khainaduna lupa lising kuntaret mateng pangkhre ngasi gi tengbang khongchet atuda trust ki president S Chombana Luchingki amade trust ki vice president Naba Sorokhaibam secretary S Basanta amade trust ki convener Ojit Sorokhaibam su saru yakhi Manipur Students Federation MSF na aikoi lairik ningthina tamsi haiba academic campaign asigi makhada Manipur gi mahiloisang singda chatuna school amadi college singi award apakaya yengsinduna lakli amadi mairoi singbu oza singna lairik ningthina takpi tambiribra haiduna yengsinduna lakli loinana tongan tongan ba lairiba mahiloisang singi mahiroi singbo MSF ki wakhalon chalhanduna kunai asigi thabak thoram tawbada mangam sana pangthokpa ngamnabagi wakhalonda amade college ki lakadoriba election singdasu mai pakpa ngamnabagi pandamda mathang manau naina district singi lairiba college singi unit council sing hangdokpago ngarang Bisnupur district ki manung channel laiba Nambol Higher Secondary School gi oinaso MSF unit council ama head office ki essence game and sports secretary oriba Asem Sana Tomba amade Nambol branch ki vice president Gurumayum Satish ki meeting makada reform tawduna MSF Nambol unit ki thabak thorom sing paigadaba thomi sing su khankre haina MSF na thadorokpa cherol amana palle Mizoram ki chief minister Joram Thangana ngarang Delhi da Union Home Minister Amit Shah ga unaduna Myanmar gi hauzik leiriba political crisis amadi maduna maram oiraga Mizoram da changlakliba Myanmar refugee kaya gi matang da khanakre Joram Thangana fongdokhibada Union Home Minister Amit Shah na Myanmar gi fibam amadi refugee singi matang da yengsinkre haire Report amagi matung ina mamang chegi February da Myanmar da military coup tawkhibadagi Myanmar refugee listing kuntharam housing Mizoram gi tongan tongan mafam da saidangduna leidi haide loinana Mizoram gi government amadi NGO sing churches amasung village authorities singna makhoi gi damakta chana thaknaba amade relief ki polam sing su piri haide mahaki matung ina Union Home Minister November da Mizoram da Assam Rifles ke headquarters ama Jokhangsang da sariba ase sangaba laklaba yai haide Assam gi Tinsukia gi hotel amadagi ISI gi agent ama mahaki loina biga puna Indian Army na ngarang fare amade makoi anidagi sasinaba power grid cooperation gi identity card amaso fagat pangam khre haide faraba miyoi adudi MD Hayat Khatib chahi kuntra ga taret Karnataka dagi amade Samina Yakub chahi kunmari Jammu and Kashmir dagi ni haide makoi ani asi Assam hotel Sapphire da lerambani haide Intelligent ki matung ina makoi ani ase Tinsukia gi maming leiraba hotel singda August ki tang taraga taruk tagi leirakhibani amade Tinsukia da tatna chathok tasin tawi haide makoi ani ase Indian Army gi humfutara humdoi shuba brigade na matam kuina dagi senaduna lakhibani amade ngarang ase Tinsukia police ka loina fagat pangam kibani haide ISI gi agent ani ase Power Grid Corporation of India ge changlangda taba divisional engineer sarambani amadi chakmanaba ID card ase hotel da supiraga sizinarambani haide makoi ase makha taba investigation chathanaba intelligence agencies singda sinakre haide Union Health Ministry gi datagi matung ina India da haukiba pungkun mari asida nauna COVID-19 positive oiba mioi lising manga chahumga marifu humdoi thengna kre mioi lising manga chaniga marifu tara mathoina laina asagi fagat ki amadi mioi kuna lekidre
Masiga tharaga hauzik fawbada laichet asina maram oiraga lekhidaba migi masing puna lakh manga lisin kunipan chamri ga nifu ga mapan oikibaga loinana hauzik India da covid na naduna leiba migi masing lisin nifu ga manga cheni ga marifu mathoi oide positivity rate na chada ama dasmik taruk nipan oike amasong fagat pagi chang na chada marifutara nipan dasmik taret ama oike Health Ministry ki matung ina hauzik fawbada laina asagi ngaktok na ba leibak asigi oina crore cheni ga taraga taret hena covid vaccine kapthokre haide Aroy badamar paung na pizare You thakpa sing na bot thadaraga karakpa lengak oibana you legalize tawo oigani haina phongdo kiba wafong li pakum piradana chief minister na wafong na kre Kevin and Loki by you legalize tawgi firep hantokadabani haina ima sing na wakani from phamdana khongdang changsin bahau kre Mayai lambida chenba auto amadi Magic Association singi thawmi singna sintha leptuna imong lising amagi chakau tadat piganu haiduna khongjang changsin kre Kakching district ke Sorada sasinaba doctor na hanglamba clinic thunjin kre chenaba matai manau fare Amadi haukiba pung kunmari da nauna COVID-19 positive oiba miyoi lising mga chahongga marifuhumdoi thengna kre miyoi kuna lekidre. Matang esta numidang waram ki PONYTV News Update lo shinjare mideng tabi puno po amka na krumjare.